mayam puno pu khurumjari ngasi amuka na ha kin nusijaraba subscriber sing iche ichal sing iche naw sing from yam nungai raba announcement of purlachari announcement si kari matang dono harakanda handaki lagliba tang taraga nipal aduga nomaijing numit midang warum gi pung taruk tagina taret fawda ekhoi yam nungai raba program puthopchari aduga special guest ama lengbirakani marksi Dr. Ningthau Khongjam Rati Devi Associate Professor Department of Conservative Dentistry and Endodontics Dental College Jenimsta Associate Professor oina thopubiribi Dr. ni mahakna maru oina ekhoi ya sikar minus semga dege mayamna ya yaraktra kan ya happa ya horakan ya photpa sina sigma mayam ama ya men man sigma tawri singse si matangda khangbining mayam hangbirakpa yagani maruoina ya si ekhoi gi changdaba yadraba khwaidagi maruoiba hakchangni part amani asigi matangda mayamna hanadagi su yamna haibirei karmaina ya si phangadage ya si karmaina semgadage asina chingba mayam ama ko asigi matangda marik chumna doctor ga discussion tawseida mayam yawbiyu mayamna hangbiningba question hangbiho asigumba yamna khudong chabasi lobiho haina thamjari aduna kaubiragano handaki lagliba tang taragani pan nomaijing numit numidaram pung taruk tagina taret pawa YouTube live ta staying fit channel na Dr. Ningthau Khongjam Rati Devi bu puthokchari marksi Associate Professor Department of Conservative Dentistry and Endodontics ni Dental College Jennings mahangna lengthok pirapkastaida mayam pumnamangna matam chana lengbiraktuna kana lobiu Dr. da question mayam hangbiu aduga ekhoi channel bu su mapung phan view haibasi thamjaraga matang state da mayam puno ki mafam namuka su hanna Dr. Dhakeshwarna khurumjari amde nolopsari